Rich Dad Poor Dad ina khunba ipa lairaba ipa haiba yamna phauba lairik asi punna taminasi lairik asi yamna kanaba mi khudingda panaba recommend tawba lairik ni masi tagadoriba mi singasi laibak phabani haijaningi haurasi aigi ipani lairami ina khunba ama amasung lairaba ama amadi lairik laisu yamna hairami amasung makuk yamna lairami mahak PhD pairami amasung undergraduate ki thabak sahi ani phadana loisalami adudagidi mahakna Stanford University of Chicago da salami amasung Northwestern University da advanced study gi damak ta satki pumnamak adu paisa gi full scholarship da tawkhibani atokpa ipadudi class 8 phaw loisin khide makhoi animak makhoi gi thabakta mai pakhi punsi chuppa thabak kanna suduna animak paisa chap sana tankhi adubu amadi paisa watpagi awaba thengnakhi atoppa amadudi hawaida khwaidagi inak kunba nipa ma oikhi amadi sibada lupa lakh crore mahaki imungda tengbang amasung church ta thamamki amadudi paisa sengdoknaba bills mayam ama thamamki makhoi animak yamna kanba sakti wangba mi chingsenba ngamba amasung ithil piba ngamba mioi sing oikhi makhoi animakna aingonda pautak pirammi adubu makhoi aibu chap manana pautak ti piramde makhoi animak education da setna thajaba ngaktani adubu karamba education gi course no haibadudi chap manana pibiramde aigi ipa amatta lairamba oiramadi mahaki pautak adu aina ilamba natraga ilamdaba yaramdaba yai ipa ani laibana maram oiduna aingonda khenaba manadaba punsigi micheng ani phanghallami ina khunbagi ama aduga lairabagi ama amagi pautak taba aduga amagina tabidabagi mahutta aise wakal hen khanba sangdamnaba aduga isagi damakta khanjaba thengnajaki maraksida samasyadi ina khunba nipadu ina khulamdri amasung lairaba nipadusu lairaramdri animak makhoigi punsigi silda hobata ngairami amasung animak paisa amadi imungi matangda awaba thengna khirami adubu makhoi ani paisa gi maramda wakhalon manaramde khudam oina ipa amana hairami paisa pambasina phattaba khudingi horakphamni amaduna hairami paisa laitabasina phattaba khudingi horakphamni naha oiriba angang ama oina akanba ipa animak aigi wakhalgi ithil piba aibu singbiba laibase yamna luki ai apaba masa amagumna makhoina haiba taningki inningki adubo makhoi aninadi chap manaba poti haibikhide makhoigi khenaba manadaba wakhalon singdo maru oina paisa gi matangduna aibu yamna khangning-hanba lautunaba hengatlalami makhoi anina haiba singdo ai kuina wakal khanba haurakhi aigi ithanta laijaba matam singse wakal khanduna dhyan tawduna wahang hangjaba hairabada karigino mahakna adumaina hairibase aduga chap manana wahang ama ipaduna haibadusu amuk hangjiduna lenkhi hoi mana hairise summi ai madu yaningi haina lairambana hena yamna lairamgani natragana hairak ibawado yadaduna masigi ahansina ngangibase masana kaim khangjadre hairamba yai adugi mahutta aina nungsijaba ipani laibaduna aibu wakhal khalhalami amasung isagi lambi ama khanjahallami isagi damak khanjaba aduna tung koina hena maru oirakhi wakhalon amabu hekta yaninglu-dabagi mahutta lairabana sum lairaba helakliba ina khunbana sum khunba hengatlakliba amasung
Middle class na sendol sum helak ibase maram amadi paisa gi maram se yum da ta'i school da takti aikhoi anambana paisa gi maram se ima ipa da gi tammi aduna laira ba mama mapana masada paisa gi maram da kari tak pangamgani makhoina icham chamna hekta hai school da layu aduga lairik kanna pau angang adu mark wang na graduate torok pa yai adubu laira bagi paisa gi kok amadi wakal lon ga loinana laibak thibadi paisa se school da takti school sing sidi scholastic amasung professional skills da mai onselli paisa gi hai sing badanatte masina ta'i madudi hai singba bankers doctors amasung accountants sing mark natraga grade chauna wangna phangakpasing se makhoi gi punsi chupa paisa gi maramda waduna leiba yai aikhoi gi nation gi tu tharaba lumlaba sendol sing se anambana lairik laisu yamna haiba rajniti amasung sarkar gi official sing asina paisa gi warep sing training kharkhak natraga sunglai leitana lobagini episode 1 loisalasi subscribe tawsinduna amadi notification bell nambiduna mathangi episode naminarsi thank you